Akasbani Imphal Ngangbam Nganthoi na pau pazari ahanbada maruoiba pau. Social Welfare Director Ngangom Utamna hairi Old Age Pension, Widow Pension, CMHT na singbagi beneficiary singda sahi sigi March phawda pifam thokpa senpham sing pithoknaba honari. Manipur gi singi jila singda kahena ingbagi awaba mayoknare amasung Pradhan Mantri Crop Insurance Scheme gi makhada lupa koti 8,535 kaithokpa kendra gi mantri mandol na yare. Social Welfare Director Ngangom Utamna hairi Old Age Pension, Widow Pension, CMHT na singbagi beneficiary singda sahi sigi March phawda pifam thokpa senpham sing pithoknaba honari. Raija sida hojik thokliba irang asina maram oiduna sel thumgi awaba kaya mayokna jarabaso senpham sing asi pithoknaba thorang lokhatli. Sri Utamna hai Social Welfare Vibhagna Persons with Disability sing Skill Development Training piduna masana masabu thabak pijanaba thorang supai khatli mahangna hai. PM Janman gi makhada particularly vulnerable tribal groups Kugi Maram tribe na leiba mafam sing da hana Anganwadi tarahumdoi ama saaba hogre adugi mathakta hojik Anganwadi kunga mapan sanabagi akoi center dagi 100% senthang lawtharaga ayaba phange athubada saba horani masiga loina na koina persons with disability gi skill development gi hogdo aga moisi skill piraga masana masabu thabak pijaba yana ba natraga private undertaking amada moisi thabak tobo yana bagi koina skill development ji paikhana ba yamna kana honajari. Manipur gi singi jila singda kahena ingbagi awaba mayoknare None jila dangasi ayuk leisil ka hena thabadagi lambida gari satok sasinda sauna pan bathokle aikhogi paumi agui ka maina hai ingbadagi miyam yumdagi mapan thoknadre kaithel dukana singba thong hangnadre Jiribam jila da sungarang dagi ka hena ingbadagi mahusagi punsida apan bathokle paudam ama Manipur gi ngamkhai jila ama oriba Jiribam dasu January tha changsilakpagi ironana ingbagi chang hengelakle mahusana Jiribam asi इंबगी मतमदा काहेना इंबा मसुंग ओलांगथागी मतमदा काहेना साबगी मरम असि mahusagi khal kaitharakkpana maram oigani haina mi ana mot phongnok nari hauji asi jiribamda kaheena ingthilakpana maram oiduna lambi sorokta mi chatpagi chang si yam namely mi ayambana magi jumda maipusi naduna maitik nari Akasbani Imphal gi pawgi damak jiribamdagi ngathem Bisajit. RIMS के Department of Medicine, Association of Voluntary Blood Donor, Lonja Arepa Foundation Personality and Talent Development Organization, Lening Thosana Mahilup na Kusam Naraga Idan Taubugi Thoroma Mangarang Pangthokre, Thormadu da Punamio Humbudara Rom na Idan Tauki. Raizagi Water Resources Department ke Chief Engineer na Thokpa Hukumamagi Matung ina, Lamphel Siza Hospital Lambi asi matam kharagi oina thingjile, Masi Lamphel Park Rejuvenation Project ki makhada Cable Stay Thong Sana bani, Miyamgi Khudong Sana ba, Thangwaiban Langol Game Village Road amadi Tarung Village su Semli haina Chief Engineer na thokpa cherol mana hairi. Imphal Zilla gi Singmairong Kabui Khulgi Tingkau Ragwangda Tikura Ding haiba lairi ama phongbagi tharoma mangarang pangthokre tharomadu da Rajya Sabha gi MP Lesemba sana jaw saruk yakhi. Assam Rifles na sinduna friendly volleyball match ama Sandel Zilla gi Khengjoi subdivision da hokiba December 18 da pangthokre. Friendly match asi haugalakli batna hasing busana khonabagi lamda hena thawa yausinba amadi afaba lambi da satpada mateng pangnabagi wakhalon da pangthokpani. Match asi Tengnopal Jilla gi B Bongjang da su pangthokhi. Match adu da puna naha 13 na saruk yakhi. Tabiriba pawse Akasbani Imphal da gini. Pradhan Mantri Crop Insurance Scheme gi makhada lupa koti 8,535 kaithokpa Kendra gi Mantri Mandol na yare. Amaromda yojna asiga loinana Restructure Weather Based Crop Insurance Scheme makhata na English ngani kunmanga kuntaruk phawa chathanaba Kendra gi Mantri Mandol na ayaba pikre. New Delhi da Mantri Mandol gi mifam loiraba tungda pawmisingda wafam asi phongtokladuna Kendra gi Information and Broadcasting Mantri Aswani Vaishno na hai scheme asigi damak kaithokliba senpham lupa koti 8,5 samanga 15 da hengat halle mang na hai Haukiba sahi nipan asida lomi singda scheme asiga mari lenana lupa koti 1,00,000 pikhi.
DI ammonium fertilizer DAP da one time special package pibagi thausil makha sathanabasu mantri mandolgi mifam aduna warep lawki. Department of Fertilizers na haijarapagi matungina special package asi lawmi singda ahongba mamalda DAP phanghanaba pandamda ngarangdagi satnabada ayaba pikhibani. Sri Vaishno na hai lawmi singna kilogram yankhai gi DAP bag amada lupa lising ama chahum yankhai da phanghalagani. Ngaksel Mantraloyna anoba sahi lising ani kunmanga bu Mantraloy asigi oina Ngaksel gi lamda tungkoina satnagadaba reform sing paikhatnaba sahi ni haina lauthokre. Ngaksel Mantri Rajnath Singhna Ngaksel Mantraloy gi secretary singaloina na pangthokiba mifam amada Mantraloy asina paikhaliba tongan scheme sing project sing amade reform sing hanna yengsinki. Paikhaliba thabak thoram sing yengsilaba tungda anoba sahi asi Ngaksel gi lamda singthaningai oiba thabak ya pangthokpa ngamgadaba Year of Reform soiragani haina mantri na phungdokhi. Rural Development Mantri Sivraj Singh Chauhan hairi sarkar na haudokpa yaifa thorang sing mapung phana thabakta onthoklaba matamda leiba asi lairaba leitaba leiba ama ohenba ngamgani. Mahaki Mantraloy na paikhaliba thorang sing yengsiladuna New Delhi da ngarang Sri Chauhan hai yaifa thorangi thabak paikhatpa matamda akaknaba matamgi manungda loisinaba pandam thamgani. Thorang asina Bharat pu lairaba leitaba lamdam ama ohenaba Pradhan Mantri Narendra Modi gi manglan mangphang na hanbada sauna mateng oiragani. Mantri na makata na hai Pradhan Mantri Awas Yojana Gramin gi makada punna yum lak nifuni thoi sanaba pandam thambada yum lak kunthani thoi sanaba senpam kai thokre amasung mamang sahi gi June dagi December phawbada yum lak mari hena sakre. Sri Chauhan hai sahi asida English ngani kunmari kunmanga gi hanana yakhraba yum lak tara rom sanaba gi panduna leriba senpam sing pithoklagani. Indian Meteorological Department IMD na hairi English masama pansubna amadagi yenglakpada English ani kunmari asi khwaidagi saba sahi oikhi. IMD gi Director General na pangmising da hai January tha sida leba sigi nongpok awang nongchup amsung nongchup ki mayai thangba saru khara natana leba sigi mafam ayambada ingbagi sang mahusadagi hanthagani haina panari. Mangna hai hairiba matam asida khwaidagi sabagi sang su leba ki mafam ayambada hanadagi hengatlaba yai. Adumoinamak mayai thangba Bharat ki nongchup amasung awang thangba mafam singdadi January tha manungda hanadagi khara hena inglaba yai. Civil Aviation Mantraloy na Airlines Airport Authority Operator Stakeholders singa mifam ama pangthoktuna leichil thabagi sang hengalakpada paikhatkadaba thabak thorang singi matangda khanakre. Leichil thabaga mari lenana khudongchadaba mayok narakpa matamda security agency sing yauna punna honaminabagi tangai fadaba lei haina mifam aduda phongdoknakhi. Civil Aviation Mantri Kinjarapu Ram Mohan Naiduna weather na maram oiduna aeroplane paibagi matam thengthadanaba amasung passenger singbu hena khudongchahanaba thorang paikhanaba haikhi. Griha Mantri Amit Shah na sabapati oiduna ngasi New Delhi da Jammu Kashmir and Ladakh through the ages kauba lairik ama phongani. Thoramaduda Kendra gi Shiksha Mantri Dharmendra Pradhan saknairaba iba sing academician sing amasung Shiksha Mantraloy gi official kya saruk yagani. Lairik asina Jammu Kashmir amasung Ladakh ki sahi lising ahum gi itihas tangkak taret thokna utkani. National Book Trust India amasung Indian Council of Historical Research na lairik asi Hindi amasung Ingraji lolda puthokpani. Maharashtra da Naxalite ki miyoi 13 Gadchiroli Police Station da khulai thadoktuna sangjarakre. Miyoi 13 adugi manungda nupi 9 yauri. Maharashtra gi Mukhyamantri Devendra Fadnavis na sarkar da sangjaraklaba Naxalite singda lupa lakh 33 ki sel gi tengbang khusinakhi. Mukhyamantri na mafam asigi police singna lawriba thaudang singbusu thagatpa phongdokhi. Naxalite ki mayokta sangsiliba thabak sing asi makhatana sathakigani hairi. Amaromda Maharashtra gi Solapur jila gi Mendar gi manakta thokhiba lambi gi khudongthiba thaudok amada nupi ani yauna lai khurumba lakpa miyoi mari leikhidre miyoi 3 lom asopa nangle. Aroibada maroiba paw amuhana Social Welfare Director Ngangom Utamna hairi Old Age Pension, Widow Pension, CMHT na singbagi beneficiary singda sahi sigi March phawda pifam thokpa senpham sing pithoknaba honari. Manipur gi singi jila singda ka hena ingbagi awaba mayoknare amasung Pradhan Mantri Crop Insurance Scheme gi makhada lupa koti 68,930 kaithokpa Kendra gi Mantri Mandolna yare Pauloi jare.